Chief Minister Y Khemchand amadi hanagi CM N Biren unaduna wa tanakri. Chief Minister Y Khemchand ngarang ayuk pung nipan ga makhairam taba matamda hanagi Chief Minister nongthumam Biren gi yumda satuna pung amarom supna wari sanakri hari. Press na phama pawge likhun amagi matung ina hanagi Chief Minister N Biren amadi Chief Minister Y Khemchand animak Delhi da Union Home Minister Amit Shah unaduna wari sanaru raba matung Delhi dagi halaklaga ngarang CM Khemchand N Biren unakibani masigi mamangda nan Chief Minister Delhi digi hek thunglabaga lok bawon sangduna Governor AK Balaga hanboina unaduna wari sanakibani madugi matungda ngarang CM na hanagi Chief Minister ga unaduna wari sanakibasi yamna maruoiba rajniti gi khongthang amani hari ngarang unabaduna Manipur gi tangdu laitadaba phibam amada lairiba si yaun IDP sing mayum da hanjin hananaba amadi National Highway sing da tampak digi Meetei sing gi lamphawduna mapal da satpa ngamduna lairiba si kari karama khongthang lokholaga yagadagi haibani singbu wapum kya khanaki hari Y Khemchand Chief Minister oina wasak loraba matung hanagi Chief Minister N Biren ga hakthingna unaduna wari sanabasi ngarang ge sinahanbani Amaromda ngarang unakhiba duda Rajya Sabha gi MP oiriba laisema sana jawbagi tam sahi asigi jun thada loigadoriba sigi matangda BJP Manipur Pradesh ki maikai digi hanagi CM N Biren wo Rajya Sabha gi mihut oina thaba pambigi wapam asi ngarang unaba duda phongdoki hainu pau sna makhatari handak pangthokiba assembly ki budget session aduda hanagi CM N Biren nomakhak session yoramlaga lemhoba mifamadu suti lawduna laikibani nakala maramna Chief Minister Y Khemchand ngasi April 3 da jiribamna satuna district aduda mahauksagi phibam hanjin hananaba tuwan ba Meetei-kuki gi mihut sing unaduna wari sananaba thorang toribani Union Home Minister gi Meitei gi Manipur da mahauksagi phibam hanjin hananaba tuwan ba kanglup sing gi marakta afaba mari saganaba khongthang hena yangshin hananaba khangalakraba matung Chief Minister Y Khemchand bu jiribam gi khongsat asi yamna maruoiba khongsat amu oina lawnari nakala maromda Chief Minister gi jiribam khongsat asi da jiribam police ki Langang Pokpi Police Outpost da satnaba thorang toribadu mafam adu da Chief Minister laktanaba Tadabung Village Authority ki mekedi ki khangalak laikri Village Authority ki Chairman Khemchand Khongsai ki matung ina Langang Pokpi da lairiba Manipur Police ki Outpost asi Tamenglong District ki manung sanma lamni mafam asi Central amasum State Force na lauksilaba matung Police ki Outpost ama sajilakmani asigumba mafam da Chief Minister lakpada pamdaba thaudok sing tholakhananaba kaihawbo ina thokani hanisu Chief Minister ki khongsatpu yaningdaba phungtorakrabani Khud hanba miyam sauhalaga irang sagatpana masoi taba hengat hangani NSA Naga Scholar Association NSA Delhi gi maikai digi mamang tha Mars kungani panda Hongbai village Naga kedar mari hatkiba madi madugi matung tarakpada miyamna ain makuta paiduna yumai thaba yauna yekai thugaibagi thabakya satarakiba thawong singaduba akanwa mona yaningdaba phongdoktuna association asigi maikai digi hauji Naga miyamna ngahaki oiba asawbana mangjil tharaga wakhal khantaba tawdana irang sagatuna amma ara thonbigi thabak tawbigenu pawning phathaduna Loubiyu natragadi Naga khunai manungda maset tahalakpa yabagi oithokpa sauna lei Naga gi rajniti gi khongsata yamna maru oiba tangkak ama yawraglaba matam asida Naga masil manungda maset tanaduna hatna sunabagi thaudok sing tholakpa haibasi yamna lebak thiba apunbagi khongthang akaiba laknabagi maram oirakani hauju oiragliba phiba masina Naga miyamna santi oiba mongda ikai khumnaba phida ama kallaga Naga gi matam sanglaba rajniti gi muknaba wakhaiba puraknaba honaba asida miyamna thajaba mangalakani Misi asiga mari lainana miyam gi maikai digi asawba ngaki oina polak paibis moksani adubo thawdo asiga mari lainana asawba na mang tharaga laman khumbagi mawongda ain khutta pairaga sangsilakpa asimakti makhatana hingsa gi thawdo pakthok sakthok hona bo hona bo oina thokani thawdo sing asida senaba sing khangdok tuna matik saba serak miyam khangna pipam thui Naga gi luraba tangka asida lusingba amagi thawdang sapsana lauduna thabak tawba sangi Naga gi section kutimagna puning phathana leiduna asumba khangtoknaba honariba sida mateng pangbiyu hairine su pawsta makhatari Chief Minister MLA kharaga loinana jiribamna satlaba matung Assam da mikhal gi board khomba yawruga dawri ngasi Chief Minister Y Khemchand lusingdur MLA kharaga loinana ngasi ay ongan bada jiribangi dabang Imphal thadoklaba matung maphamadu da thungduna ahing leklaba matung da tha asagi mapana pangthokadoriba Assam Assembly Mikhal da mirep oidiba BJP gi mirep singi board khomba yawruga dawri Chief Minister amasum MLA kharagi khongsat asigi matangda phangba pauna hai
ngase pung tare tarak par se minister na jiribam gi damak imphal thadokani aduga NH37 imphal jiribam lambi de satuna numi yungba matung pung ama taramdai jiribam district headquarter thungani district adura thunglaba matung se minister na pangthokadaba thabak singi manungda laingang pokpi police outpost jiribam gi ningsing khulda leiba district hospital gi phibam mathang yengsingani aduga lamlen khunlasu chatlaba matungda ngasi nungthil pung ani khar helakpada jiribam gi new Alipur Naga village Jiribam district ki oiba miyam gi apun mamipam ama pangthokani hari ngasi numidang Jiribam da leklaba matungda tha asigi mangara minister na Jiribam gi Chandrapur inter state bus terminal sanabi gi orek tambayawna Jiribam da paikhat kadaba project khara gi su orek tamgani aduga ayuk pung tarak padagi di Assam gi Silchar district ki Rongpur me lekai da leiba Radha mandir pangthokpa Udarbon Assembly constituency da Mikhal Thengnariba BJP gi candidate ki dama election gi campaign pangthokani aduga mafam asid ayuk ki saklen saraba matung nungthil pung ani dagi hailakandi district ki Zaribon gi laisram khul leiba Thaugal Maruk ki loisang da pangthokadaba election meeting da susrog yagani hari aduga thasi gi manga gi nungthil pung mangarom tarakpada Assam gi dmak Jiribam thadok tuna satluraba matung numid adugi numidang pung tare tarakpada Jiribam district headquarter da amuk halaklaga ahing lekani aduga mathangi numid thasi gi taruki ayuk pung tarada helicopter na imphal gi dmak Jiribam thadokani hari paushna makha tana haibada ngasigi minister gi khongsera sida MLA sing P Brojen S Premchandra L Rameswar Hais Dingo K Robindro Jiribam gi MLA MD Asawuddin T Robindro amasum BJP Manipur Pradesh ki President S Sarda yawuni hari Khongsar asidi MLA Dr S Ranjan su yawnaba MLA singi list yawri dubu maki haksangi phibam na maram oiraduna yawradabi yahiri Panmayabadi Assam Assembly gi Mikhal asida Lakhipur Assembly constituency da Assam gi oina subnatagi Dr Maimom Santikumar na Meetei gi naitom candidate oina Congress mirep oidibani magna BJP gi mirep Kaukskurai ga Mikhal asida lamba tawnaribani se minister na lusingba MLA singi ngasigi khongsar asiga mari lain Imphal Jiribam lambi da ngasidagi hauna security gi akanba ngak sen thawrang lakhotri aduga Jiribam district da su minister na orek tamgadaba thawram gi damak mapung phana sem saba loineri ngasigi khongsar asigi mamang du minister Y Khemchand na Jiribam district satuna tuan relief camp sing da sangjupam lorokliba singama sum tamgi IDP singa unakhiba danatana Jiribam na khundaba furup singi lusingba singa su phamina duna state asida ingtapa mahoksa gi phibam da hanjilangnaba wari sanaruba laikhrabani Mizoram da lupa crore mayam gi drug sing forkri police personnel yauna Manipur gi mi taruk su drug akona na forkhi Manipur police ki personnel ama ma ka loina ba miwe amaga loina heroin kilogram amaga kona na Mizoram gi Kolasip district gi phari atopo operation ama da Manipur gi miwe mari su drug akona na Mizoram da forkhi hari Assam ga ngamkhai taina ba mapam madura satakhiba anti narcotics operation ama da miwe ani adudagi heroin kilogram 1.215 phakibani Mizoram Excise and Narcotics Department gi makok thongbu official na hai haukiba yum se kaisa numita Khwangpuilam area da satakhiba akangnabu operation ama drug amasum miyoising adu fagat pangam khibani pau phangmadagi madura yumpham oiraga sathaba operation adu da consignment adu fagat khibaga loina heroin kilogram 1.215 adu fagat khibani masagi sai nifuga mari suraba police personnel amasum sahi kunga mari suraba mahaka loina lakhiba miyoedu potlam singadu Silchar tamna purakpani haibigi lambi da phagibani miyoy ani edu Manipur gi Chusampur amasum Faizol district gi authority singna miyoy ani edu gi Manipur gi registration number oiba gari amas fakhi gari edu drug puthok pusin tawra sijna bani haina singnari miyoy ani edu Narcotics Drug and Psychotropic Substance Act 1985 ki section 21 clause gi makhara fort ki baga loina Kolasip da laiba district court amada puthokre atopa case amada Mizoram gi Khawjol da leiba police na sahi nauriba anga ama heroin gi kona na fare amasum Khawjal police ki team amana Mizoram gi Champhai district ki langsam khundi gi sahi nauriba anga ama yum se kaisa numit fare anga do faraga check tawbada mangonda gi sapon cap ani da hapnaga puramba heroin gram kun go hundoi fort kibini anga do principal magistrate juvenile justice board Khojel gi mamang na puthola ba matung makhata legal action lokhat pa hokre hari amaram da Mizoram police na hoki ba sayola ma gi mamang digi satharak pa operation singda ngam khaila na drug
पुथोक पुसिन तौबा मियोइसिंगी नेटवर्क अमा थुगाइबा ngamkhri operation adu lupa crore 25.01 longi drugs sing fogat kibaga loina Myanmar masani yauna miyoi nifan fogat pangamkhri hari thibu mi thaba adu Mars kunga manga masu Mars kunthraga mathuida state adu da fauduna satliba drug puthok pusin tawriba lambida target toraga satakhibani Inspector General of Police Headquarter Dorapada Fagalaba miyoising adugi manungna Manipuri miyoi mari amasum Assamdigi ama yauri Mars kunga mangada aizol manakta leiba Dorel thong manakta truck ama CID special branch ta fogat pangmatamna madudagi methamphetamine yaba tablet kilogram 19.836 fogat ki amasum madugi mamala du lupa crore 15.65 rom oigani gari e Zaitwal district ki sailing dagi lakhi bene hari makata na thibu humbigi thabuk sa thabada police na US na saba Sour P320 SP pistol ama magazine ani amasung kapiyari ba marut nifu ka kona na faki gari edu thorak Indo Myanmar ngamkhai da leiba Jamphai district ki Zawkha thar dagi Lanin Zora sai kun humdoi se for pangki tuan operation of Mars kun ga tere amasung Mars kun ga mapanda Saitwal district ki kai phang manak satakhiba ga loina police na gari fogat ki amasung makhoi dagi lupa crore 8.93 rongi mamal oigadabi heroin kilogram 4.46 pangki operation adu Manipuri gi miyoi mari amasum Assam gi miyoi amapuna miyoi manga fogat pangki Mars kunthraga mathuide sathaba atopo operation amada aizol gi Zombau area digi Myanmar masani forki makoi digi lupa lakh 20.4 rongi mamal oigadabi heroin gram zamaga mari forki police na hai thagdok sing adu sienari ba miyoi singi mathakta narcotics drugs psychotropic substance act arms act amasum immigration and foreigners act ki makhada tuan me case register tawri thagdok sing adu gi matang na makhata na thizin begi thabak sing sa thari gairi chief minister gi ziri bam khongsat saruk yadana bhanangam khai nakhai singana na wafam sing thamnarakli Chief Minister Y Khemchand numit humni gi ziri ba mamasum Assam gi kasar khongsat ki sem sabagi akan mathabak sing sathaba marakta tuan malup sing na tuan bu wafam sing thamnarakli Village Authority Chairman Council Tauksem Subdivision ziri ba mamasum Tamenglong gi ngamkhai nakhai singana na ba wafam thamlakpaga loinana Ferzol amasum ziri bamgi Indigenous Tribe Advocacy Committee na Indian Constitution ki 6th schedule ki makhada political settlement laktri ba phawu minister ki khongsata saruk yadana bu wafam thamlakli wantok leiba khongthang ama laktri ba phawu Manipur ki minister na jiribamda lakadori ba khongsata sida kanagumba group natragana lanai miyoi singna saruk yadana ba Indigenous Tribe Advocacy Committee ITAC Ferzol amasum ziribam district na wafam sing thamlakli ITAC ki sirolaman hai Chief Minister Yumnam Khemchand na ziribam da laktuna travel for ki IDP sing unagani hai wafam thingnari ITAC na khongsata sigi marum da housing da riba maroi bi suwasi IDP sing da compensation pi ba masum khunda laita hanana ba oidi tungkoi na ing na signa laimina bi yana bi gi lambi di political right phangan ba masum Ferzol district amasum ziribam gi travel area sing gi lamgi settlement purak pani haina phongdorakli hiramasiga mari leina ITAC na government gi mari leina ba authority sing da haining mari tungkoi na ing ta pa hanjin hanana ba masum tungkoi ba waroisin purak lakana na bagi dama ITAC na wafam kya thamlakli bu wafam singi manungda Ferzol district amasum ziribam gi tribal singna khundaba mafam asida taruk suba schedule gi provision gi makhada political settlement purakpa barak turel maril da Manipur government hangdokliba checkpost sing lakthoktuna Ferzol district amasum Assam gi marakta leiriba road sing asida tribal community sing ayat apan yaudna satpai hanba ziribam gi tribal IDP singi mapung phab resettlement amasum compensation package sing hena pakthok sakthokpa political amasum economic yuaiba thoksil sing yauna lokhatlu haibasini ITAC na constructive oiba mong na wari sanaba amasum tung koina waroisin purana ba khona bagi apama leirabasu hena wantuk leiba khongthang am udriba phawbri minister gi ziribo khongsat asida group natragana lanai miyoisin saruk yabiganu hairakli Amaronda, Tamenglong ziribam gi lamgi ngamkhai si semdok piduna mayek senganbina ba Village Authority Chairman Council Tauksem Subdivision na Chief Minister Y Khemchand gi pung singsilakti Kangpok pida lalon ma singna gi selmul hore Nagaland gi
Semenyu district ki fenda khuldagi lalon itik tawduna imung puna bohona riba rengma kangluk ki mi ani Manipur gi Kangpokpi district ki sarpai manamasum kaithel man bi ani ki marakta pharaba matungda phuduna ayaw bushel mul haure haina Nagaland gi rengma student Union RSU na phongdorakpaga loina thawong adu akan mamona yaning daba phongdorakli RSU gi sirolamada rengma kangluk ki mi ani du maru oina yongsak yauna atay manama singi pochai puduna apik palalon itik tawjabani makhoi ani na Imphal tamna lakpa gi lambi da mamang thagi kungani thogi nongalamdai da Kangpokpi district ki kaithel manbi masum Saprai manada masa khangdaba singna khamnaki makhoi bu mafam khangdana namduna pharaga puraba matung kihanba amasum phuba saiba sataraki makhoi bu phariba singaduna ayamba senpam pinaba demand toraki adu senpam adu yaudaba na piba ngamloi hairubuda hena tamthina furakpaga loinana ayawu senpam singa masu mobile phone mulauki hari thawong aduna national highway sida Tangzaduna lalon itik tawduna imung manung puna bohonariba miyoisingda asawa threat piri thawdo adu busa thabada siena basin khudakta masa khangdoktuna phaduna ain gwe serak pigadabani aduga highway sigi kaithel manbe masum saprai manani gi marakta satok sasin tawriba nomagi sel tanjariba masum lalon itik tawriba singda matik sa security pifam thu ihari mari lainaba authority singna paikhat pam thokpa thabak sing paikhalakta ba tarabadi union asina rengma kanglukki miyoisingda security phongnanaba masum hak ngaknaba mathau taba thabak sing pakhalakani amasum victim oirabasingna thengnariba awabada saruk yaba phongdokpaga loinana rengma kanglukki dignity safety amadi livelihood ki damak lepkani hari haying khoi singi attack ta lomi Sire Uttar Pradesh ki Aligarh haying khoi singi attack ta sahi yankhai ga manga suraba lomi ma sikri haina police na phongdokre police officer lamana phongdokpagi matuina thawdo du nahan Aligarh gi glass area da leiba Kamawali khuna thokibani laikhidraba lomi dugi maming Manohar Lal kawi haina phongdola dun official singdun haki mak ki labuk thabak suduna lairingai da haying khoi singdun attack torokibani magna lawba tabadi manak nakpadi ki ate lomi sing sensilaktuna haying khoi singadu tanthokpaga loinana mahak Hathras the Labor District Hospital Pukatki the Bushina Purakle Haina, Doctor Sina Laptoke and Sumagna Makata Fondoki.